Mangal Trading Academy na yengphiriba viewersingbu ahanba makta khurumjat ngasi akoina chart asida nainagadaba asi entry technique makhal ahumdan akoina drawing asida ure adudi line anikak chingba chingniba line asi mathaki line asina akoina resistance haina lawrasi aduga makhada chingniba line asina akoina support ni haina lawrasi adugi support ka resistance ka lawra matungdagi akoina assumption nam tawrasi assume ma tawrasi ba akoina lawsalaji market si जरा कुमधरप मतमदा नसागी अपन सपोर्ट ने हाइना लौगिबा लाइन मखागी से असिगी मपादा हेक थेंगबा होरकपदा अखोइना फॉर्म तौरिबा कैंडल दो ग्रीन कैंडल अमा फॉर्म तौरि हाइना लौरसि अदुबु ग्रीन कैंडल अदु फॉर्म तौबा ngai दबिदा कुमधरप मार्केट अदुना मखागी सपोर्ट लाइन दे हेक थेंगबगा अखोइना बाय अमा लेसनबा तारगदि हाइदबा थाजलबा टेक्निक अदुबु अखोइना डायरेक्ट एंट्री कौइ डायरेक्ट एंट्री है एंट्री टेक्निक मखल अहुमदुगी क्वाइ फास्ट आना सिजनब टेक्निक अदुबुनी मसीगी टेक्निक असी हाई रिस्क लौगनबा कांगुना याम तोइना सिजनब टेक्निक सुमाइन तवसी मथंगी टेक्निक असिजना करंबा मखलगी टेक्निक न हाइबा मतमदा ngасagi akoina support yekliba base ki line asida green candle ama form tawralaba haiba green candle adudagi langkhalaga market se kitang chatluraga amuk market halakpa matamda nasagi akoina fast candle form tawgiba base line dugi adugi candle dugi mayai chana akoina line am chingthon line am singtho kanda haluraba candle duna nasagi line am singthoiba duda ek thingakpa matamda green candle amang form tawba taragadi akoina adubu retest entry haina khangnagani amadi buy ama thajanga green candle form tawba maramna akoina buy asi thajalibani adubu season aiba technique asibu akoina kari hage matamda masi retest entry haina khangani masibu risk moderate oi haiduna mayamna common oina season akoi hojek entry makhalani khangre ahamba entry adubuna direct entry haina kore aduga ani suba entry adubuna akoina retest entry haina khangare hojik adudi entry ani khangra matunda akoina ahum suba entry asi karama mong entry no haibada mu yenglase ahum suba entry asi akoi gi haita no voice trader haitare natrag investor nauna changai ba kangu akoi gi namta yamna maru oiba part amane ahum suba entry asi ahum suba entry asina kamaina muk tawge haiba tamda nasagi akoi gi baseline da green candle ama form tawre green candle haiba means market se up haibani market up haiba taragadi akoina kai tawge haiba buy ni tawdije share je lesson doni leiba matam je nasai green candle form aham matoroba adugi green candle dudagi am candle ama langkhalaga green candle ama form tawba horala horakta di nasai green candle dugi hek price na close to matamda sure confirmation oire hairaga changibe entry makhalase masibuna third technique confirmation entry haina ngai trading ni matang hena kupthana tambining ba leiragadi jariba contact number asida Mangal Trading Academy da contact tobiro viewer singbu Mangal Trading Academy na amukana khurumchak